Yumnam Khemchan, Chief Minister of Manipur, Assam da vote khomba lakani haina tai. Mahagna lakadur ba vote khomba si Meitei candidate amagi mayoktani. Assam gi Meitei singna mahagna tawgadori ba thogdogasi Meitei amagi mayokta vote khomba lakadogni haibasi yamna clear crystal clear oina uwa fangi. Maram maduna Assam gi Meitei singna Manipur gi CM Khemchandda amuk reconsider tawinaba mahagna taw thangadorba khongthang asida amutanga hanna khandabinaba mayamna nolukchari. Assam da chaurakpa mi lakh taruk hena lay masi political claim ni Manipur gi half of the population Meitei population ni Assam da lay ribasi. Lakhipur hariba constituency asi Assam da Meitei singi constituency ni haina perception nama thamnei mamanga da mafam asidagi Meitei ahum amasu koi MLA na representative na Dispur assembly manungda 126 of the Dispur gi MLA singa dugi manung marakta Meitei na representation to grabani ahan ba da koi gi oja mera chaw wa lay gidraba ani subda oja subangkor adgedi oja kutu ado ngasi khwaidagi ya mayamna Manipur gi mi mayamna su harau tayamna gadamni Assam da Meitei mechama mafam asidagi Lakhipur hariba constituency asidagi Meitei mechama mirep oina chongthorogli national party dagi after 53 years masi Assam Tripura Manipur Meitei singna thamoi chawthokadamni adubu Manipur dagi CM Khemchandna lauraiba thodang ase Meitei amagi mayokta lepani haina Assam gi Meitei singna masi lawme ai Assam gi Meitei singi maikei dagi oja Khemchandda Manipur gi chief minister da wafam amka haijage mayhem of the Manipur 3rd May 2023 gi thodok ado aduda Assam gi Meitei singna yamna chawna sentham dagi leijaba pot sing dagi politically yamna mateng pangkhibani Mizoram da Meitei singi Manipur gi Meitei singi mayokta lorukpa phire aduda Assam gi Meitei amadi Tripura gi Meitei na Mizoram gi lambi thingani haibedagi Mizoram gi miyoi sing aduna Manipur gi Meitei singda action lokhatkidabani masi Manipur gi miyamna masi matik chana khangbigedabni karigumba oja Khemchandna sumaina akoina appeal tawribasida mu henjelakpa taragadi aikoi yamna aikoi masenda nuaina daba silver lining ama thorakani masi precautionary measure ni aina oja Khemchandda Manipur gi CM da aina appeal tawjeribasi ai itomtagi nete masi Assam gi amadi mapan Manipur Tripura Assam Meghalaya Mizoram amadi Nagaland mapan da tariba Meitei singi emotion amani haina lobiu masi line lobinu